ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ. ꯍꯥꯏ ꯃꯌꯥꯝ ꯇ꯭ꯔꯥꯎꯟꯁꯔꯒꯤ ꯆꯦꯅꯦꯜ ꯑꯃ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ. ꯑꯗꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯊꯥꯔꯛꯄ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯄꯥꯊꯣꯛꯆꯔꯛꯑꯒꯦ, ꯑꯗꯨꯒ ꯔꯤꯄ꯭ꯂꯥꯏꯁꯨ ꯄꯤꯖꯔꯛꯑꯒꯦ. ꯑꯩ ꯀꯣꯃꯦꯟꯗꯣ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯌꯦꯡꯗ꯭ꯔꯤꯑꯕꯀꯣ. ꯚ꯭ꯌꯨꯗꯣ 1000 ꯌꯧꯔꯒ ꯌꯦꯡꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯀꯦ ꯈꯟꯕꯅꯤ, ꯑꯗꯣ ꯌꯧꯗꯔꯦ. ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯑꯗꯨꯝ ꯁꯦꯝꯃꯦꯕꯀꯣ. ꯑꯗꯣ ꯀꯣꯃꯦꯟ ꯑꯁꯦ ꯄꯥꯊꯣꯔꯛꯑꯁꯤ. ꯇꯁꯦꯡꯅ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯚꯤꯗꯤꯑꯣꯗꯨꯒ ꯆꯪꯉꯒ ꯀꯣꯃꯦꯟꯁꯤꯡꯗꯣ ꯌꯦꯡꯉꯨꯗ꯭ꯔꯤꯀꯣ. ꯑꯗꯨꯒ ꯃꯤꯅꯗꯤ ꯑꯩꯒꯤ ꯁꯞꯄꯣꯔꯠꯇ ꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦꯅ ꯍꯥꯏꯔꯛꯑꯦ. ꯑꯗꯣ ꯉꯁꯤ ꯆꯪꯉꯒ ꯌꯦꯡꯉꯅꯤ, ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯄꯥꯃꯤꯟꯅꯔꯁꯤ. ꯑꯗꯣ ꯂꯣꯏꯔꯛꯄꯗ ꯏꯁꯩ ꯑꯃꯁꯨ ꯁꯩꯊꯥꯖꯔꯝꯒꯦ. ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯁꯤ. ꯂꯦꯠꯁ ꯒꯣ. ꯃꯌꯥꯝ ꯑꯗꯣ ꯑꯩ ꯃꯣꯕꯥꯏꯜꯒꯁꯦ ꯋꯥꯏꯔ ꯄꯨꯔꯛꯏꯅꯤ ꯃꯤꯉꯣꯟꯗꯒꯤ. ꯍꯌꯦꯡ ꯃꯣꯕꯥꯏꯜ 2 ꯁꯨꯔꯒ ꯐꯖꯅ ꯁꯦꯝꯃꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯣ. ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯃꯣꯕꯥꯏꯜ ꯑꯃ ꯁꯤ ꯋꯥꯏꯔꯒ ꯄꯨꯔꯛꯄꯅꯦꯕ. ꯑꯗꯣ ꯍꯧꯔꯁꯦ. ꯑꯩ ꯑꯝꯇꯪ ꯌꯨꯇ꯭ꯌꯨꯕꯁꯦ ꯍꯥꯡꯈꯤꯒꯦ. ꯃꯌꯥꯝ ꯑꯩꯒꯤ ꯁꯞꯄꯣꯔꯠꯇ ꯌꯥꯝ ꯂꯥꯛꯄꯤꯔꯦ, ꯑꯗꯨꯅ ꯃꯌꯥꯝꯗ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯗꯨ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯗ ꯀꯩꯅꯣ ꯈꯪꯗꯦ, ꯒꯤꯐꯁꯨ ꯐꯪꯉꯦ. ꯀꯩꯅꯣ ꯒꯤꯐꯀ ꯄꯤꯕꯤꯔꯛꯑꯦ ꯑꯩꯉꯣꯟꯗ. ꯁꯅꯥ ꯑꯗꯨꯒ 4.4K ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯑꯣꯏꯔꯦꯀꯣ. 5K ꯌꯧꯒꯗꯕ ꯀꯨꯏꯗ꯭ꯔꯦ. ꯃꯌꯥꯝ ꯄ꯭ꯂꯤꯖ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ. 5K ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯧꯅꯕ. 5,000 ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯧꯕ ꯀꯥꯏꯁꯤꯗꯤ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ, ꯂꯥꯏꯕꯛ ꯐꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ. ꯀꯩ ꯍꯥꯏꯅꯤ ꯈꯪꯗ꯭ꯔꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ. ꯌꯥꯝ ꯍꯔꯥꯎꯕꯁꯤꯅꯀꯣ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯁꯤ. ꯑꯗꯨꯒ ꯚ꯭ꯌꯨꯁꯨ 909 ꯌꯧꯔꯦꯕꯀꯣ. ꯃꯌꯥꯝꯁꯤ ꯂꯩꯔꯦ. ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯁꯥ ꯃꯉꯥꯟꯅ ꯎꯗꯤ ꯎꯔꯝꯃꯔꯣꯏ. ꯑꯩꯐꯥꯎꯗ ꯃꯤꯠꯁꯦ ꯁꯨꯛꯇꯣꯛꯑꯒ ꯌꯦꯡ ꯇꯥꯏ. ꯕ꯭ꯔꯥꯏꯠꯅꯦꯁ ꯈꯔ ꯍꯥꯏ ꯇꯧꯒꯦꯀꯣ. ꯑꯗꯨꯒ 98 ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯑꯣꯏꯔꯦ. ꯑꯗꯨꯒ ꯀꯣꯃꯦꯟꯅ 37 ꯂꯥꯛꯑꯦꯀꯣ. ꯑꯗꯣ ꯍꯧꯔꯁꯤ ꯚꯤꯗꯤꯑꯣꯁꯦ. ꯂꯦꯠꯁ ꯒꯣ. ꯀꯣꯃꯦꯟ ꯑꯁꯦ ꯄꯥꯕ ꯍꯧꯔꯒꯦꯀꯣ ꯃꯌꯥꯝ. ꯑꯗꯨ ꯑꯍꯥꯟꯕꯗ ꯁꯤꯗꯤ ꯏꯪꯂꯤꯁꯅꯤ. ꯄ꯭ꯔꯦꯝꯁꯣꯟ ꯁꯔꯃ. ꯃꯌꯥꯝ ꯄ꯭ꯔꯦꯝꯁꯣꯟ ꯁꯔꯃꯅ ꯀꯣꯃꯦꯟ ꯊꯥꯔꯦ. ꯕ꯭ꯔꯣ ꯗꯣꯟ ꯋꯥꯔꯤ, ꯋꯤ ꯁꯞꯄꯣꯔꯠ ꯌꯨ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ, ꯋꯦꯜꯀꯝ ꯇꯨ ꯏꯝꯐꯥꯜ. ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ. ꯑꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯏꯝꯐꯥꯜꯗ. ꯑꯗꯨꯒ ꯅꯨꯡꯁꯤ ꯏꯆꯦꯜ, ꯃꯤ ꯃꯆꯥ ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯇꯥꯛ ꯑꯐꯣꯡꯅꯩ. ꯀꯣꯃꯦꯟꯇꯕꯨ ꯑꯁꯤꯒꯨꯝꯕ ꯍꯥꯏꯅꯕ꯭ꯔꯥ? ꯆꯥꯎꯈꯠꯇ꯭ꯔꯤꯁꯦ ꯃꯤꯑꯣꯏ ꯑꯗꯨꯅꯤ ꯕ꯭ꯔꯣ, ꯃꯋꯥ ꯂꯧꯔꯨꯅꯨ. ꯑꯗꯨꯒ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯄꯨꯂꯤꯁꯇ ꯀꯦꯁ ꯑꯃ ꯐꯥꯏꯜ ꯇꯧꯁꯤꯟꯕ ꯌꯥꯏ. ꯕꯤꯛ ꯁꯞꯄꯣꯔꯠ. ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯁꯨꯃꯥꯏꯅ ꯀꯣꯃꯦꯟ ꯊꯥꯔꯛꯄꯁꯦ. ꯑꯗꯨꯒ ꯅꯨꯡꯁꯤ ꯏꯆꯦꯜ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯦ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯣ. ꯑꯁꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃꯒꯤ ꯆꯦꯅꯦꯜꯅꯦꯕꯀꯣ. ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯣ. ꯑꯗꯨꯒ ꯃꯥꯒꯤ ꯐꯦꯁꯕꯨꯛꯇ ꯄꯦꯖꯁꯨ ꯂꯩꯕꯅꯦ, ꯑꯗꯣ ꯐꯣꯂꯣ ꯇꯧꯁꯟꯕꯤꯌꯣꯀꯣ. ꯑꯗꯨꯒ ꯃꯊꯪꯗꯅ ꯖꯣꯔꯥ ꯋꯥꯔ ꯑꯥꯔꯃꯤ. ꯕ꯭ꯔꯣ ꯒꯨꯗ ꯖꯣꯕ. ꯌꯦꯁ ꯊꯦꯡꯛ ꯌꯨ. ꯑꯗꯣ ꯂꯥꯏꯛ ꯄꯤꯒꯦ. ꯑꯗꯩꯁꯨ ꯂꯥꯏꯛ ꯄꯤꯈ꯭ꯔꯒꯦ. ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯁꯨ ꯂꯥꯏꯛ ꯄꯤꯔꯛꯀꯦꯕꯀꯣ. ꯑꯗꯨꯒ ꯍꯥꯔꯠꯁꯨ ꯄꯤꯔꯛꯀꯦ. ꯑꯗꯨꯒ ꯀꯁꯥꯔ ꯅꯤꯉꯣꯜ. ꯑꯗꯩ ꯏꯁꯩ ꯁꯛꯄꯁꯨ ꯌꯥꯝ ꯍꯩ. ꯑꯩ ꯏꯁꯩ ꯁꯛꯄ ꯍꯩꯇꯦ. ꯑꯩ ꯏꯁꯩ ꯇꯝꯁꯨ ꯇꯝꯖꯗꯦ, ꯍꯩꯁꯨ ꯍꯩꯇꯦ. ꯁꯥꯔꯦꯒꯃꯥꯁꯨ ꯀꯩꯁꯨꯝ ꯈꯪꯗꯦ. ꯑꯗꯨꯒ ꯑꯗꯨꯝ ꯄꯥꯝꯕꯩ ꯁꯛꯄꯅꯦ. ꯑꯗꯣ ꯏꯕꯨꯗꯤ ꯈꯔ ꯍꯩ. ꯆꯨꯝꯕ ꯆꯨꯝꯗꯕꯗꯤ ꯈꯪꯗ꯭ꯔꯦ. ꯑꯗꯣ ꯂꯥꯏꯛ ꯄꯤꯒꯦ. ꯊꯦꯡꯛ ꯌꯨ. ꯑꯗꯨꯒ ꯍꯌꯦꯡ ꯀꯁꯥꯔ ꯂꯥꯛꯄ ꯀꯥꯟꯗ ꯎꯅꯁꯤ. ꯅꯤꯕꯥ ꯑꯩꯀꯣ. ꯑꯗꯣ ꯕ꯭ꯔꯣ ꯌꯥꯝꯅ ꯐꯖꯩ ꯅꯪ ꯚꯤꯗꯤꯑꯣꯁꯦ. ꯑꯥꯏ ꯂꯥꯏꯛ ꯌꯨ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯅꯤꯕꯥ. ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕꯨ. ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯈ꯭ꯔꯒꯦ ꯁꯤꯁꯨ. ꯃꯊꯪꯗꯅ ꯃꯩꯁꯅꯥꯝ ꯁꯟꯙꯥꯔꯥꯅꯤ ꯗꯦꯕꯤ. ꯕ꯭ꯔꯣ ꯅꯪꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯦ ꯍꯥꯏꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯩꯒꯤ ꯌꯨꯝ ꯏꯝꯐꯥꯜꯗꯒꯤꯅꯤ. ꯃꯦꯟ ꯃꯥꯔꯀꯦꯠ ꯃꯅꯥꯛꯇꯒꯤꯅꯤ. ꯂꯩꯕꯗꯨꯗꯤ ꯗꯦꯜꯂꯤꯗ ꯂꯩꯌꯦ. ꯑꯩꯈꯣꯏ ꯃꯥꯒ ꯏꯅꯥꯎꯄꯥꯒꯗꯤ ꯌꯨꯝꯗ ꯂꯩ. ꯑꯗꯣ ꯊꯦꯡꯛ ꯌꯨ. ꯑꯗꯣ ꯑꯩꯒꯤ ꯂꯩꯐꯝꯁꯨ ꯂꯩꯔꯦ ꯏꯝꯐꯥꯜꯗ. ꯑꯗꯣ ꯃꯩꯁꯅꯥꯝ ꯁꯟꯙꯥꯔꯥꯅꯤ ꯗꯦꯕꯤ. ꯑꯩ ꯃꯈꯥ ꯑꯍꯜꯂꯁꯨ ꯈꯪꯗ꯭ꯔꯦꯀꯣ. ꯊꯥꯒꯠꯆꯔꯤ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ. ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯀꯣꯃꯦꯟꯗꯨꯒꯁꯨ ꯆꯩꯕꯤꯈꯤꯕꯒꯤꯗꯃꯛꯇꯀꯣ. ꯑꯗꯣ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯆꯩꯕꯗꯤ ꯍꯧꯅꯗꯦ.
ꯆꯩꯔꯣꯏꯗꯕꯅꯤ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯁꯤ ꯑꯗꯨꯒ ꯃꯊꯪꯗꯅ ꯕꯤꯁꯥꯜ ꯐꯣꯇꯣ ꯑꯦꯟ ꯚꯤꯗꯤꯑꯣ ꯁꯣꯂꯨꯁꯟ ꯃꯅꯤꯄꯨꯔ ꯃꯆꯥꯅ ꯑꯁꯥꯝ ꯃꯆꯥꯕꯨ ꯊꯥꯅꯗ꯭ꯔꯤꯁꯦ ꯃꯅꯤꯄꯨꯔꯒ ꯑꯁꯥꯝꯒ ꯃꯩꯇꯩ ꯀꯌꯥꯝ ꯂꯩ ꯑꯃꯠꯇ ꯀꯣꯝꯄꯤꯌꯔ ꯇꯧꯔ ꯌꯦꯡꯉꯣ ꯍꯥꯏꯌꯣ ꯃꯤꯡꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯂꯩꯕꯗꯤ ꯃꯌꯥꯡꯅ ꯍꯦꯜꯂꯕꯅꯤ ꯃꯅꯤꯄꯨꯔ ꯂꯋꯥꯏ ꯃꯆꯥꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯑꯁꯥꯝ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔ ꯍꯟꯕ ꯐꯪꯉꯣꯏ ꯋꯥ ꯉꯥꯡꯕꯗ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯄꯨꯝꯅꯃꯛ ꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯈꯜꯂꯦ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯁꯦ ꯅꯠꯇ꯭ꯔꯣ ꯂꯋꯥꯏꯗꯤ ꯑꯁ ꯕ꯭ꯔꯣ ꯑꯗꯣ ꯕ꯭ꯔோ ꯑꯁꯨꯃꯥꯏꯅ ꯍꯥꯏꯅꯔꯣꯏꯁꯤꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯤꯅ ꯍꯥꯏꯗꯤ ꯃꯤ ꯑꯩꯁꯦ ꯑꯁꯥꯝꯗ ꯂꯩꯒꯦꯔꯥ ꯃꯅꯤꯄꯨꯔꯗ ꯂꯩꯒꯦꯔꯥ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯑꯃꯦꯔꯤꯀꯥ ꯂꯟꯗꯟ ꯆꯥꯏꯅꯥꯗ ꯂꯩꯒꯦꯔꯥ ꯀꯣ ꯋꯥꯈꯜ ꯐꯠꯇ꯭ꯔꯗꯤ ꯐꯠꯇꯔꯦ ꯑꯗꯨꯒ ꯋꯥꯈꯜ ꯐꯠꯇꯕꯗꯣ ꯆꯨꯝꯊꯣꯛꯄꯤꯅꯕ ꯍꯣꯠꯅꯁꯤꯀꯣ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯆꯩꯕꯁꯨ ꯇꯧꯍꯣꯏꯗꯦꯕꯀꯣ ꯂꯥꯏꯛ ꯇꯧꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯦꯂꯦꯛꯁ ꯃꯣꯏꯔꯥꯡꯊꯦꯝ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔ ꯑꯣꯏꯒꯦꯔꯥ ꯑꯁꯥꯝ ꯑꯣꯏꯒꯦꯔꯥ ꯑꯩꯗꯤ ꯂꯣꯏꯅ ꯅꯨꯡꯁꯤ ꯀꯔꯝꯕ ꯃꯅꯤꯄꯨꯔ ꯃꯆꯥꯅꯣ ꯍꯥꯏꯔꯛꯏꯗꯣ ꯑꯗꯣ ꯋꯥꯔꯤꯗꯣ ꯂꯣꯏꯈ꯭ꯔꯦ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯁꯤ ꯕ꯭ꯔꯣ ꯑꯗꯣ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔꯗ ꯀꯣꯏꯔꯛꯀꯅꯤꯕ ꯑꯩꯒꯤ ꯗ꯭ꯔꯤꯝꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯗ꯭ꯔꯤꯝꯅꯤ ꯃꯅꯤꯄꯨꯔꯗ ꯆꯠꯄ ꯍꯥꯏꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯟꯖꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯑꯁꯥ ꯗꯦꯕꯤ ꯒꯨꯗ ꯖꯣꯕ ꯊꯦꯡꯛ ꯌꯨ ꯁꯤꯅ ꯀꯩꯅꯣ ꯃꯩꯉꯥꯟꯕ ꯑꯣ ꯄꯥꯕ ꯈꯔ ꯊꯣꯛꯇ꯭ꯔꯦ ꯃꯩꯉꯥꯟꯕ ꯍꯥꯏꯅꯤ ꯑꯗꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯕ꯭ꯔో ꯃꯗꯣ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯑꯣꯏꯔꯝꯃꯣꯏ ꯑꯁꯥꯕ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯜꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯑꯕꯅꯤ ꯍꯣꯏ ꯑꯗꯨ ꯆꯨꯝꯃꯤ ꯑꯗꯣ ꯊꯣꯛꯂꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯈꯔ ꯊꯣꯛꯇꯅꯕ ꯈꯔ ꯍꯥꯏꯕ ꯇꯝꯕꯤꯕ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉ ꯇꯝꯕꯤꯁꯤ ꯑꯩꯅ ꯁꯣꯏꯔꯁꯨ ꯃꯌꯥꯝ ꯆꯨꯝꯊꯣꯛꯄꯤꯔꯛꯎ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯀꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯕꯣꯏꯁ ꯃꯅꯤꯄꯨꯔꯤ ꯕꯣꯏ ꯄꯥꯈꯠꯀꯅꯨ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩ ꯀꯩꯁꯨ ꯄꯥꯈꯠꯇꯦꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯀꯤꯗꯦꯗ ꯁꯣꯏꯗꯅ ꯊꯦꯡꯅꯁꯤ ꯑꯗꯣ ꯀꯣꯟꯅ ꯂꯥꯛꯄ ꯀꯥꯟꯗ ꯙꯅ ꯂꯩꯃ ꯄꯣꯛꯐꯝ ꯀꯩꯒꯤ ꯀꯤꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯃꯌꯥꯝ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯑꯗꯣ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯦ ꯑꯩ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯑꯗꯣ ꯇꯁꯦꯡꯅ ꯑꯩ ꯀꯣꯃꯦꯟꯁꯦ ꯌꯦꯡꯉꯨꯗ꯭ꯔꯤꯀꯣ ꯃꯤꯅꯗꯤ ꯍꯥꯏꯔꯛꯑꯦ ꯅꯪꯒꯤ ꯁꯞꯄꯣꯔꯠꯇ ꯌꯥꯝ ꯂꯥꯛꯄꯅꯤ ꯌꯦꯡꯉꯣ ꯑꯗꯨꯒꯤ ꯉꯁꯤꯁꯦ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯃꯛꯀꯦ ꯍꯥꯏꯅ ꯇꯧꯔꯕꯀꯣ ꯃꯣꯕꯥꯏꯜꯁꯨ ꯋꯥꯏꯔꯒ ꯄꯨꯔꯛꯏꯅꯤ ꯉꯥꯏꯍꯥꯛꯀꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯨꯡꯁꯦ 1 ꯇꯥꯒꯗꯧꯔꯦꯀꯣ ꯆꯥꯛꯄꯨ ꯆꯥꯗꯉꯩ ꯂꯥꯛꯏꯅꯤ ꯃꯌꯥꯝꯒ ꯀꯣꯃꯦꯟꯁꯦ ꯑꯝꯇꯪ ꯄꯥꯊꯣꯛꯀꯦ ꯍꯥꯏꯅꯀꯣ ꯑꯗꯨꯒ ꯇꯥꯡꯕꯤ ꯁꯔꯃ ꯀꯅꯥꯅꯣ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗ ꯐꯨꯅꯤ ꯍꯥꯏꯗꯣ ꯃꯃꯥꯏꯗꯨꯗ ꯅꯦꯠꯀꯤ ꯃꯥ ꯑꯣꯏꯅ ꯇꯥꯟꯊꯣꯛꯈꯤꯒꯦ ꯆꯥꯎꯈꯠꯇꯕ ꯂꯋꯥꯏ ꯃꯆꯥ ꯏꯅꯥꯎꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯤ ꯃꯃꯥꯏꯗ ꯅꯦꯠꯂꯨꯅꯨꯀꯣ ꯃꯤꯁꯨ ꯍꯤꯡꯖꯁꯅꯨ ꯑꯩꯈꯣꯏꯁꯨ ꯍꯤꯡꯁꯤ ꯅꯦꯠꯄꯁꯦ ꯇꯧꯍꯣꯏꯗꯦꯕꯀꯣ ꯅꯪꯅ ꯅꯦꯠꯂꯨꯔꯦ ꯃꯤ ꯃꯃꯥꯏꯗꯨꯅ ꯑꯃꯨꯛ ꯖꯨꯔꯛꯑꯗꯤ ꯅꯈꯣꯡꯗꯣ ꯆꯠꯄ ꯉꯝꯃꯣꯏꯗꯣ ꯑꯗꯨꯅ ꯅꯦꯠꯂꯣꯏꯁꯤ ꯆꯤꯟꯅ ꯑꯗꯨꯝ ꯌꯥꯅꯕ ꯍꯥꯏꯅꯁꯤ ꯑꯗꯨꯒ ꯔꯁꯤꯟꯗ꯭ꯔ ꯁꯤꯡꯍ ꯀꯝꯕ ꯍꯣꯡꯁꯥꯗꯣ ꯃꯔꯩ ꯊꯥꯗꯠꯀꯦꯅꯦ ꯂꯋꯥꯏ ꯃꯆꯥꯗꯣ ꯃꯩꯇꯩ ꯃꯆꯥꯕꯨ ꯑꯁꯥꯝ ꯃꯅꯤꯄꯨꯔ ꯈꯥꯏꯔꯤꯗꯨꯕꯨ ꯍꯣꯏ ꯑꯗꯣ ꯃꯤ ꯃꯔꯩ ꯊꯥꯗꯠꯂꯨꯅꯨꯀꯣ ꯊꯥꯗꯠꯂꯗꯤ ꯑꯃꯨꯛ ꯆꯥꯛ ꯆꯥꯕ ꯌꯥꯗꯅ ꯊꯔꯣ ꯃꯔꯣꯛ ꯑꯣꯟ ꯂꯩꯊꯣꯛꯀꯅꯤ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯄꯥꯔꯁꯤ ꯃꯌꯥꯡꯕꯝ ꯑꯗꯨꯒ ꯃꯥꯒꯤ ꯃꯌꯥꯡꯕꯝꯁꯤꯒꯤ ꯃꯃꯤꯡꯗ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯀꯩ ꯍꯥꯏ ꯔꯦꯝꯕꯣ ꯍꯥꯞꯄꯦ ꯀꯩꯅꯣꯒꯤ ꯑꯗꯣ ꯐꯖꯩ ꯀꯣꯃꯦꯟꯁꯦ ꯄꯥꯔꯛꯑꯒꯦ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯃꯇꯝꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯀꯣꯃꯦꯟꯗꯤ ꯄꯤꯕꯤꯒꯅꯨ ꯃꯩꯇꯩ ꯑꯃꯠꯇꯅꯤ ꯑꯁꯥꯝ ꯃꯅꯤꯄꯨꯔ ꯗꯤꯃꯥꯄꯨꯔ ꯇ꯭ꯔꯤꯄꯨꯔꯥ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯦꯅꯤ ꯃꯐꯝ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯒꯦꯀꯣ ꯃꯩꯇꯩꯅ ꯂꯩꯇꯕ ꯃꯐꯝꯁꯦ ꯑꯃꯠꯇ ꯌꯥꯎꯗꯕꯅꯦ ꯑꯁꯥꯝꯗ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯑꯁꯥꯝꯁꯤꯗꯀꯣ ꯃꯐꯝꯗ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯥꯏꯔꯒ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯗꯀꯣ ꯃꯩꯇꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯕꯅꯤ ꯊꯕꯛ ꯇꯧꯔꯒ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯀꯣꯏ ꯆꯠꯄꯗꯒꯤ ꯂꯩꯈꯤꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯂꯩꯀꯣ ꯂꯥꯏꯛ ꯇꯧꯈ꯭ꯔꯒꯦ ꯕꯤꯅꯥ ꯈꯥꯡꯉꯣꯛꯄꯝ ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯅꯦ ꯑꯗꯨꯅꯤꯍꯦ ꯁꯅꯥ ꯅꯪ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗ ꯀꯔꯤꯁꯨ ꯀꯤꯒꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯅꯪꯒꯤꯗꯃꯛ ꯅꯪꯒꯤ ꯚꯤꯗꯤꯑꯣ
ꯌꯦꯡꯉꯦ ꯌꯥꯝꯅ ꯍꯔꯥꯎꯏ ꯅꯦꯅꯦꯅ ꯄꯤꯔꯝꯕ ꯑꯆꯝꯕ ꯈꯨꯗꯣꯟꯗꯨ ꯌꯥꯟꯕꯤꯔꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯣ ꯊꯦꯡꯅꯁꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯍꯔꯥꯎꯖꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯣꯝꯕꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯌꯦ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯤꯅꯦ ꯈꯝꯕ ꯍꯣꯡꯁꯥꯁꯦ ꯑꯩꯁꯨ ꯑꯁꯥꯝꯗ ꯂꯥꯛꯑꯝꯃꯦ ꯍꯣꯖꯥꯏ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯊꯦꯡꯅꯩ ꯌꯥꯝ ꯅꯨꯡꯁꯤ ꯑꯦꯟ ꯄꯨꯜꯂꯦ ꯍꯣꯖꯥꯏꯗ ꯇꯥꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯕ꯭ꯔꯣꯁꯨ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯃꯩꯇꯩ ꯏꯃꯥ ꯑꯃꯠꯇꯒꯤ ꯏꯅꯤ ꯑꯔꯣꯏꯕꯒꯤ ꯏꯁꯩꯗꯣ ꯅꯨꯡꯁꯤꯌꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯋꯥꯈꯜꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯂꯩꯒꯗꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯃꯊꯪ ꯑꯃꯨꯛ ꯄꯥꯔꯁꯤ ꯁꯤꯁꯇꯔ ꯍꯣꯖꯥꯏ ꯕ꯭ꯂꯣꯛ ꯐꯖꯔꯦ ꯅꯪꯅ ꯍꯦꯜꯂꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯦ ꯑꯩꯉꯣꯟꯗꯒꯤ ꯑꯍꯦꯟꯕ ꯃꯌꯥꯝ ꯂꯩꯀꯣ ꯑꯩ ꯀꯩꯁꯨ ꯍꯦꯟꯗꯦ ꯑꯩ ꯑꯍꯦꯟꯕ ꯃꯤꯁꯨ ꯅꯠꯆꯗꯦ ꯑꯗꯨꯒ ꯃꯩꯁꯅꯥꯝ ꯁꯟꯗꯔꯥꯅꯤ ꯗꯦꯕꯤ ꯀꯣꯃꯦꯟ ꯑꯅꯤ ꯊꯥꯔꯛꯏꯔꯣ ꯃꯗꯨꯒꯤ ꯈꯝꯕꯗꯣ ꯃꯩꯇꯩ ꯇꯤꯟꯅꯗꯕ ꯃꯆꯥꯅꯤ ꯃꯥꯅ ꯇꯨꯝꯕꯗꯒꯤ ꯍꯧꯒꯠꯄꯗꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠ ꯆꯩꯗꯣ ꯀꯗꯥꯏꯒꯤꯅꯣ ꯃꯣꯏꯒꯤ ꯃꯌꯨꯝꯗꯣ ꯂꯣꯏꯅ ꯐꯪꯕ꯭ꯔꯥ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯟꯇꯔꯅꯦꯠꯇꯣ ꯃꯌꯥꯝꯒꯤ ꯃꯆꯥꯅ ꯄꯤꯕꯅꯤ ꯁꯤꯖꯤꯟꯅꯔꯨꯔꯅꯨ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕ ꯐꯩ ꯂꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯕ ꯐꯩꯀꯣ ꯊꯣꯏꯕꯤ ꯑꯗꯣ ꯂꯥꯛꯑꯣ ꯃꯅꯤꯄꯨꯔꯗ ꯀꯅꯥꯅ ꯀꯩꯗꯧꯗꯣꯔꯤꯒꯦ ꯀꯣꯏꯕꯒ ꯄꯨꯕꯤꯒꯦ ꯏꯁꯩꯁꯦ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯍꯩ ꯏꯁꯩ ꯁꯛꯄ ꯇꯁꯦꯡꯅ ꯍꯩꯇꯦ ꯑꯗꯣ ꯈꯔ ꯄꯥꯝꯕꯩꯅꯤꯀꯣ ꯇꯝꯃꯒꯗꯤ ꯍꯩꯒꯤꯅꯤ ꯑꯗꯣ ꯏꯁꯥꯅꯁꯨꯈꯔ ꯏꯕ ꯈꯣꯠꯄꯁꯦ ꯍꯥꯏꯗꯤ ꯄꯥꯝꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯀꯣꯂꯦꯖꯇꯁꯨ ꯃꯩꯇꯩꯂꯣꯟ ꯂꯧꯔꯛꯑꯦꯀꯣ ꯑꯗꯣ ꯃꯩꯇꯩꯂꯣꯟ ꯂꯧꯔꯛꯄꯗꯣ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯈꯔ ꯍꯩꯔꯛꯄꯅꯦ ꯃꯩꯇꯩꯂꯣꯟ ꯑꯣꯏꯔꯒꯁꯨ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯇ ꯏꯕꯗꯨꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯇꯝꯃꯤꯁꯤꯗꯤꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯀꯣꯂꯦꯖ ꯍꯣꯖꯥꯏꯗꯗꯤ ꯃꯩꯇꯩꯂꯣꯟ ꯂꯧꯕ ꯌꯥꯏꯑꯕ ꯑꯗꯣ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯇ ꯑꯗꯣ ꯑꯩ ꯐꯥꯔꯁ ꯏꯌꯥꯔꯗꯒꯤ ꯂꯧꯔꯛꯑꯦ ꯑꯗꯨꯅ ꯑꯍꯥꯟꯕꯗꯤ ꯊꯣꯛꯑꯝꯗꯦꯀꯣ ꯑꯀꯣꯟꯕꯗ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗꯩꯗꯤ ꯈꯔ ꯍꯩꯔꯛꯑꯦ ꯑꯔꯖꯨꯟ ꯁꯤꯡ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄ ꯃꯩꯇꯩꯅ ꯃꯤꯇꯩ ꯍꯥꯏꯕ ꯌꯥꯝ ꯂꯥꯟꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯈꯝꯕ ꯑꯐꯥꯎꯕꯗꯣ ꯄꯨꯟꯅ ꯊꯨꯞꯄꯒ ꯁꯥꯜꯒꯤ ꯈꯥꯎꯗ ꯕ꯭ꯔꯣ ꯑꯁꯨꯃꯥꯏꯅ ꯕ꯭ꯔꯣ ꯌꯥꯝ ꯁꯥꯎꯈ꯭ꯔꯦ ꯑꯁꯤꯗꯤ ꯑꯗꯣ ꯀꯣꯃꯦꯟꯁꯦ ꯄꯥꯔꯒ ꯍꯔꯥꯎꯁꯨ ꯍꯔꯥꯎꯔꯤ ꯑꯗꯣ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯦꯀꯣ ꯍꯔꯥꯎꯃꯟꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯨꯅꯕ ꯆꯩꯅꯕꯁꯦ ꯇꯧꯔꯣꯏꯁꯤꯀꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯁꯦ ꯑꯗꯨꯅꯤ ꯄꯥꯝꯃꯤꯁꯦ ꯑꯗꯣ ꯄ꯭ꯔꯤꯊꯤꯕꯤꯗꯤ ꯑꯃꯈꯛꯇꯪꯗꯅꯤꯀꯣ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒ ꯑꯃꯈꯛꯇꯪꯅꯤ ꯁꯤꯒ ꯈꯥꯏꯗꯣꯛꯈꯤꯕꯒꯤ ꯋꯥꯅꯤ ꯃꯥꯒꯤ ꯑꯦꯔꯤꯌꯥ ꯈꯥꯏꯗꯣꯛꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯒꯤ ꯁꯛꯁꯤꯁꯨ ꯑꯣꯜꯂꯦ ꯑꯗꯨꯒ ꯋꯥ ꯉꯥꯡꯉꯤꯕ ꯋꯥꯔꯗ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤꯁꯨ ꯑꯣꯜꯂꯦꯀꯣ ꯃꯐꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣ ꯑꯗꯨꯅꯤ ꯀꯩꯁꯨꯝ ꯅꯠꯇꯦ ꯃꯤꯗꯤ ꯃꯤꯅꯤ ꯑꯩꯁꯨ ꯁꯤꯅꯤ ꯅꯣꯏꯁꯨ ꯁꯤꯅꯤ ꯃꯤ ꯂꯣꯏ ꯁꯤꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯀꯩꯁꯨꯝ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯆꯤꯟꯖꯥꯛ ꯈꯔ ꯈꯦꯠꯅꯔꯛꯀꯅꯤ ꯂꯣꯟ ꯈꯦꯠꯅꯔꯛꯀꯅꯤ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒ ꯃꯊꯪꯗꯅ ꯏꯁꯩ ꯌꯥꯝ ꯐꯖꯩꯌꯦ ꯁꯨꯔꯖ ꯁꯤꯡꯍ ꯊꯦꯡꯛ ꯌꯨ ꯀꯁꯥꯔ ꯕꯥꯃꯣꯟ ꯑꯣꯏꯕꯗꯨꯅ ꯃꯁꯛ ꯐꯖꯔꯤꯕꯅꯤ ꯑꯩ ꯃꯁꯛ ꯐꯖꯗꯦꯗ ꯑꯗꯨꯝ ꯊꯤꯕꯅꯦ ꯏꯆꯦꯗ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯦꯗ ꯀꯁꯥꯔ ꯂꯩꯔꯝꯃꯣ ꯑꯩ ꯂꯥꯛꯀꯦ ꯑꯗꯨꯒ ꯃꯨꯛꯕꯥꯡ ꯇꯧꯁꯦ ꯑꯁꯥ ꯗꯦꯕꯤ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯍꯧꯖꯤꯛ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟꯅꯤꯅꯦ ꯂꯥꯏꯃꯌꯨꯝ ꯖꯣꯏꯗꯠꯇ ꯁꯔꯃ ꯂꯥꯛꯎ ꯑꯩꯈꯣꯏꯗ ꯂꯩꯁꯦ ꯍꯣꯏ ꯂꯥꯛꯀꯦ ꯁꯣꯏꯗꯅ ꯂꯩꯒꯦꯀꯣ ꯑꯗꯒꯤ ꯁꯨꯕꯥꯁ ꯀꯤꯆꯟ ꯃꯅꯤꯄꯨꯔ ꯑꯁꯤꯁꯨ ꯏꯆꯦꯅꯦ ꯑꯗꯣ ꯃꯥꯁꯨ ꯍꯣꯖꯥꯏꯗ ꯂꯩꯕꯅꯤꯀꯣ ꯅꯔꯁ ꯑꯣꯏꯅ ꯍꯝ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯣ ꯃꯌꯥꯝ ꯍꯣꯖꯥꯏꯔꯣꯝꯗ ꯂꯥꯏꯌꯦꯡꯕ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯅꯤꯔꯩꯀꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯐꯦꯁꯕꯨꯛꯇꯁꯨ ꯑꯩ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯉꯝꯕ ꯑꯗꯣ ꯏꯁꯥꯒꯤ ꯒꯥꯔꯤ ꯅꯨꯡꯂꯤꯗꯣ ꯂꯩꯇꯕꯅꯤꯅ ꯆꯠꯄ ꯈꯣꯠꯄꯗꯣ ꯈꯔꯗꯤ ꯋꯥꯏ ꯑꯗꯣ ꯐꯣꯟꯗꯒꯤ ꯑꯗꯨꯝ ꯄꯥꯡꯉꯦ ꯁꯥꯎ ꯌꯥꯗꯦ ꯕ꯭ꯔꯣꯒꯤ ꯂꯦꯡꯖꯨꯝꯗꯣ ꯌꯦꯡꯂꯤꯕ ꯐꯤꯗꯣ ꯕ꯭ꯔꯣꯒꯤ ꯂꯦꯡꯖꯨꯝꯗ ꯌꯥꯜꯂꯤꯕ ꯐꯤꯗꯣ ꯕ꯭ꯔꯣ ꯅꯆꯦꯒ ꯆꯠꯁꯦ ꯄꯥꯈꯠꯀꯅꯣ ꯑꯗꯨꯒ ꯀꯣꯃꯦꯟꯁꯨ ꯍꯜꯂꯦ ꯅꯨꯡꯁꯤ ꯏꯆꯦꯜꯅ ꯑꯃꯨꯛ ꯍꯜꯂꯦ ꯕ꯭ꯔꯣ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯌꯥꯝ ꯂꯩꯌꯦ ꯆꯥꯎꯈꯠꯇꯕ
से फेसबुक तसु ngai एगी मरुपने यूट्यूबर से थैंक्स इचे सपोर्ट तौबिबगी अदो नुसी इचेलगी यूट्यूब चैनल सु सब्सक्राइब तौसनबिको वासे ngang पल्ले को हरामना अदो आई खरा मयामना अदुम कनो तौबिरो शर्मा's wall मोय मणिपुर दा मैतै कयाम तागे हंगो अमत मोय मणिपुर दा मयांग मचा लेत्रब्रा हंगो अदुमाय हाइबगी मागी करीम मथौ तादे खुनाउबी अमुक चाउबा मणिपुर दा लेरगा अदुगजाम हाइगत ngangjarido ma oina lau hai kho sida moi tauna chakhotaba mi leibra yengalau hayu moi manipur gi mayam youtube pai ngasi book asamina moida adumai comment pibra lawai macha di hari miduni moi kharagi tamakta loi chentharabani ado mayam ado sumaina हाइगनुको मणिपुरदा फते तवैदे अखोय मणिपुरदा हरकपा ngakतनी मणिपुरदा पिकअबसु चावरबसु मणिपुरदा समा हाइबिगनो थवाइनी को अदुना दमा हाइबिगनो अदो रिप्ले अमसु लामे अदो रिप्ले मेसेज कक खरे कई दोरबंग अदो दमा हाइगनो हाइनरगुमचे तांबी शर्मा खंबा ओंसा हाइसे खंगबा मी यावरदी अइंगोंदा अमता हाइबिरो फुरुनिको चलगा फुरुनी फुबिरुनु मिंगोंदा फुरुदी नाराइद्रो अदुना फुरुनो एलेक्स मोयांगथेम खंबा होंसा हुरानबा मानबा नंग खरा मपान थोउ को मतम से जाम साखोतलाबनी होय असेंगबनी असे चुम्मीको मपान सुखरा थकलो आसाम रन सु कोइरो सोइदना वेलकम तौजगे अदुगा कोइबसु उपुबीगे को याम फजब मफम ले आसाम दसु अपार आसाम से मरी थोकना खाइदोए को अपार आसाम लोअर आसाम अदुगा मिडिल ऑफ आसाम अमना कसार को अदुगा आइना लेसिना मिडिल ऑफ आसाम अपार आसाम सु याम फजै अदुगा लोअर आसाम सु याम फजै अदुगा कसार सु याम फजै को कसार दि मेते यामना लेइ को अदुगा खोसिदादि मेते लेइ अदु ओरगसु लोइ मिक्स नि खोसिदादि को हजाइ दे लेरिसे लोइ मिक्स नि मिनी भारत हारा खंगनै को हजाइ से न्यूज अचो न्यूज चैनल सु हारक बनि अदम अदुगा लाइमयुम जयदत्ता शर्मा कमेंट निजक तो बिरे कमेंट हलो हलै सिदि हलजिक हलाए दो वीडियो से येंबियो अदुगा शेयर सु तो बियो एलेक्स मोरांगथे लवाई मचा साला आसाम मैतै कमाइना ले हाइदो ताके स्टाक तसु कैसुका ताउनुदा अदम ला खंजिजनी को आसाम दसु मैतै यामना लेये मणिपुरदा लेबा मैतैगा आसाम लेबा मैतैगा मसिंग चप मानरमनेबको आसाम से चावबनिना लोइना संदोकना लेगिबनिना खंगदबगिने होजाइ खक्तसु मयाम ले होजाइ डिस्ट्रिक्ट सिदा लंका खाइदोए होजाइ खाइदोए दुगिजान खाइदोए को सिदा मैतै मयाम ले खुन मयाम ले को परेंग सान तायबा मयाम सोइदना लाकपा तारगदि सोइदना खंगनी सोइदना लाकपियो आसाम खोगी होजाइ लेरे गुवाहाटी लेरे अदुगा दिफु लेरे अदुगा कनोदा शिवसागर जोरहाट गोलाघाट को लोइद ले आय परेंग सादा मैतै ताबा लम ngतने अदो सोइदना लाकपियो को लो ओइरेने अदुगा लोनदी अखोय होजाइ समदा लेबना लोन से खरादी सेंगना ngangai को अदो अपार समजम चखरादी लोन से फजना अदि खोइरनिबा मरमदी मोइरोमददी लोइना तेखाव लोन ngange अदुगिने होय सिजना मैतै खरा यामबनिना मैतै लोन ngange बेंगोली ngange आसामीज हिंदी लोइ ngange को लाइमेम जयदत्ता शर्मा कमेंट पिबिरे लाओ ए ले इनाव के तौदोइनो मोइना नंग लाक अमदाइदा हाइरो फोन नंबर पिरक्के ओय काइसु काइदे अदो जोइदना लाकनी लाकपा होरदी याम तोय लाकतोय जाने अदुगा थाईलैंड ngakra आइस मदो मिदो कारण याम ताबनी एंगोनसु तालए मागी कारण दो बाय ए लंका गिनी इसे याम है को यामना फजै थैंक यू थाईलैंड ngakra अदो खंबा होंसा खरा ज्ञान तासिको खोय पुना तिमिनासे पुना चामिनासे अदुगा पुना नुंगामिनासे अदुगा सिबकानदि तोंगान सि पुना सिरदि अमना अमगी याव पंगरोय अदुना मथंगदा सोफिया एलांगबम होंसा करी ओइरिगे करी युमनाकनो अमुक फाव ताद्रि सिगुम्बा युमनाक लाओ मा
ꯀꯔꯤ ꯑꯣꯏꯗꯅ ꯃꯥꯅ ꯅꯪ ꯐꯨꯗꯣꯏꯕ ꯂꯋꯥꯏꯗꯤ ꯃꯥꯅꯦ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯒ ꯂꯥꯁ ꯀꯣꯃꯦꯟ ꯑꯃꯈꯛꯀ ꯂꯩꯔꯤ ꯀꯁꯥꯔ ꯅꯤꯉꯣꯜ ꯏꯆꯦ ꯑꯃꯨꯛ ꯀꯣꯃꯦꯟ ꯊꯥꯕꯤꯔꯛꯑꯦ ꯍꯦꯟꯖꯜꯍꯦ ꯃꯥꯒꯤꯁꯤꯗꯤ ꯑꯗꯣ ꯍꯣꯏꯅꯦ ꯈꯔꯕꯨꯗꯤ ꯍꯦꯟꯖꯜꯂꯦ ꯑꯗꯣ ꯍꯦꯟꯖꯟꯗꯅꯕ ꯃꯊꯪꯗ ꯇꯧꯗꯅꯕ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ 1,000 ꯌꯧꯒꯗ꯭ꯔꯥ ꯈꯟꯕꯅꯦ ꯑꯗꯣ ꯉꯥꯏꯕꯅꯦ 1,000 ꯌꯧꯕꯗꯣ ꯑꯗꯣ ꯌꯧꯗ꯭ꯔꯦꯀꯣ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯈ꯭ರೆ ꯑꯗꯨꯒ 1,000ꯗꯤ ꯍꯦꯟꯈ꯭ꯔꯦ 9 ꯍꯦꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯥꯔꯁꯨ ꯌꯥꯝ ꯇꯧꯕꯤꯈ꯭ꯔꯦ ꯑꯗꯨꯒ 4,300 ꯁꯕꯁꯀ꯭ꯔꯥꯏꯞꯁꯨ ꯑꯣꯏꯔꯦꯀꯣ ꯑꯗꯣ 5,000 ꯑꯣꯏꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯗꯤ ꯁꯣꯏꯗꯅ 5,000ꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯗꯣ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯀꯣꯏꯕꯒꯤꯁꯨ ꯕ꯭ꯂꯣꯛ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯚꯤꯗꯤꯑꯣ ꯁꯦꯡꯗꯕ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯚꯤꯗꯤꯑꯣꯗꯤ ꯈꯔ ꯁꯦꯡꯗꯕꯅꯤꯀꯣ ꯑꯗꯣ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏ ꯑꯩ ꯐꯝꯃꯤꯁꯦ ꯂꯧꯕꯨꯛꯇꯅꯤꯀꯣ ꯌꯨꯝꯗꯗꯤ ꯃꯤ ꯌꯥꯝ ꯂꯩꯕꯅꯤꯅ ꯁꯦꯝꯕ ꯌꯥꯗꯕ ꯀꯣꯏꯂꯥꯡ ꯂꯥꯡꯕꯗꯣ ꯑꯗꯨꯒ ꯏꯁꯩ ꯑꯃꯁꯨ ꯈꯨꯗꯣꯜ ꯇꯝꯖꯔꯝꯒꯦ ꯃꯌꯥꯝꯗ ꯁꯩꯊꯥꯖꯔꯝꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯄꯟꯈꯤꯕ ꯃꯌꯥꯝꯗꯣ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯨꯀꯣ ꯑꯗꯣ ꯑꯩ ꯍꯔꯥꯎꯕꯩꯅꯦ ꯍꯔꯥꯎꯔꯗꯤ ꯑꯩꯁꯨ ꯋꯥ ꯉꯥꯡꯕꯁꯦ ꯉꯝꯗꯦ